ꯃꯌꯥꯝ ꯑꯩꯁꯦꯀꯣ ꯀꯣꯛꯁꯦ ꯆꯤꯛꯄꯅ ꯂꯣꯏꯔꯦꯕ ꯁ꯭ꯋꯥꯏꯋꯥꯏꯒꯁꯦ ꯑꯦꯛꯗꯝ ꯕꯛ ꯂꯥꯛꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯉꯔꯥꯡ ꯅꯍꯥꯛ ꯇꯨꯝꯍꯧꯗꯕꯗꯨꯅꯦꯕ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯈꯤꯕꯗꯨꯅꯦ ꯑꯩꯁꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯅ ꯑꯗꯩ ꯍꯥꯏꯗꯤ ꯕꯣꯝꯕ꯭ꯔꯥ ꯊꯥꯕꯒ ꯈꯣꯠꯄꯒ ꯑꯗꯒꯤ ꯃꯥꯛꯁꯨ ꯃꯥꯔꯁꯤꯡꯄꯨꯔꯗ ꯆꯠꯈꯤꯗꯅ ꯑꯗꯨꯅꯅꯦ ꯑꯩ ꯏꯁꯥꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦꯕ ꯅꯍꯥꯟꯈꯩꯒꯤꯅ ꯑꯗꯨꯝ ꯗ꯭ꯌꯨꯇꯤꯒꯤ ꯆꯠꯈꯤꯕꯗꯨꯅ ꯃꯨꯗꯥꯝ ꯑꯃꯅꯤꯀꯣ ꯉꯔꯥꯡꯒꯤꯗꯨꯗ ꯑꯃꯨꯛ ꯃꯣꯏ ꯅꯣꯡ ꯐꯥꯗꯣꯛ ꯃꯄꯥꯅꯅꯦ ꯂꯣꯁꯀꯨꯂꯥ ꯄꯨꯔꯒ ꯂꯥꯛꯑꯦꯕ ꯍꯥꯏꯗꯤ ꯃꯥꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤꯅꯦ ꯀꯥꯂꯤ ꯄꯨꯖꯥ ꯅꯨꯃꯤꯠꯁꯦ ꯁꯨꯃꯥꯏꯅ ꯃꯃꯥꯟꯅꯕ ꯑꯗꯨꯝ ꯎꯅꯕ ꯍꯥꯏꯗꯤ ꯇꯤꯟꯅꯕ ꯆꯠꯂꯦꯕꯀꯣ ꯑꯗꯨꯒ ꯃꯥꯔꯁꯤꯡꯄꯨꯔꯗ ꯑꯗꯨꯝ ꯆꯠꯂꯦꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤꯅꯦ ꯑꯗꯣ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤꯁꯨ ꯂꯣꯁꯀꯨꯂꯥ ꯄꯨꯔꯒ ꯂꯥꯛꯑꯦꯕ ꯑꯗ ꯍꯥꯀꯨꯝꯁꯨ ꯑꯗꯨꯝ ꯄꯨꯔꯛꯑꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯨꯔꯛꯑꯦꯕ ꯑꯗꯣ ꯀꯨꯝꯁꯤꯁꯨꯅ ꯑꯩꯅ ꯈꯜꯂꯤꯕ ꯀꯨꯝꯁꯤꯗꯤ ꯍꯥꯔꯔꯣꯏꯒꯦ ꯃꯥ ꯄꯣꯔꯛꯄ꯭ꯔꯥ ꯄꯣꯔꯛꯇꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯦꯀꯣ ꯑꯗꯨꯃꯛꯄꯨ ꯃꯥ ꯂꯣꯁꯀꯨꯂꯥ ꯄꯨꯔꯒ ꯂꯥꯛꯏ ꯑꯗꯨ ꯑꯩꯅ ꯅꯍꯥꯟ ꯍꯋꯥꯏꯖꯥꯔ ꯑꯣꯡꯈꯤꯕꯗꯣ ꯁꯅꯥꯀꯗ ꯂꯩꯅꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯒ ꯑꯣꯡꯈꯤꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯎꯔꯤꯗꯨꯅꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯒ ꯀꯩꯅꯣ ꯇꯧꯈꯤꯕꯅꯦ ꯍꯋꯥꯏꯖꯥꯔꯁꯦ ꯀꯥꯝꯃꯒ ꯑꯣꯡꯈꯤꯕꯅꯦꯕ ꯑꯗꯣ ꯉꯁꯤꯁꯦ ꯍꯨꯝꯅꯤ ꯁꯨꯔꯦꯕ ꯉꯔꯥꯡ ꯀꯥꯂꯤ ꯄꯨꯖꯥ ꯂꯣꯏꯈ꯭ꯔꯦꯅ ꯑꯗꯣ ꯉꯁꯤꯁꯦ ꯍꯨꯝꯅꯤ ꯁꯨꯔꯦ ꯑꯗꯨꯅ ꯍꯋꯥꯏꯖꯥꯔꯁꯦ ꯀꯥꯏꯔꯒꯦ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯈꯪꯗꯦꯀꯣ ꯌꯦꯡꯁꯤ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯍꯋꯥꯏꯖꯥꯔꯁꯦ ꯑꯅꯤ ꯊꯣꯛꯅ ꯑꯣꯡꯈꯤꯕꯗꯣ ꯑꯁꯤꯒꯃꯒ ꯂꯩꯔꯦ ꯁꯤꯒꯃꯒ ꯂꯩꯔꯦ ꯑꯗꯣ ꯑꯁꯤꯒꯤꯁꯤ ꯈꯪꯗꯦꯕ ꯁꯤ ꯑꯣꯏꯔꯣ ꯑꯣꯏꯗ꯭ꯔꯦ ꯈꯪꯗꯦ ꯐꯖꯅ ꯑꯣꯏꯔꯦ ꯃꯌꯥꯝꯁꯦ ꯋꯥꯎ ꯐꯖꯅ ꯑꯣꯏꯔꯦ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯁꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯑꯃꯁꯤꯃꯨꯛ ꯌꯦꯡꯉꯁꯤ ꯑꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯂꯩꯔꯝꯗꯣꯏꯅꯣ ꯈꯪꯗꯦ ꯑꯁꯤꯗꯤ ꯑꯣꯏꯔꯝꯃꯅꯤꯕ ꯐꯖꯅ ꯃꯌꯥꯝ ꯂꯣꯏꯔꯦꯗꯅ ꯁꯤꯗꯤ ꯑꯁ ꯃꯌꯥꯝ ꯑꯩ ꯕꯖꯥꯔ ꯆꯠꯀꯦꯅ ꯇꯧꯕ ꯑꯗꯣ ꯆꯠꯇ꯭ꯔꯦ ꯍꯋꯥꯏꯖꯥꯔ ꯂꯩꯕꯗꯨꯒꯅꯦ ꯍꯋꯥꯏꯖꯥꯔꯁꯦ ꯑꯣꯏꯅ ꯑꯗꯨꯝ ꯊꯣꯡꯖꯜꯂꯦ ꯑꯗꯣ ꯉꯁꯤꯒꯤ ꯍꯋꯥꯏꯖꯥꯔꯁꯦꯕꯣ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯂꯨ ꯈꯔꯁꯨ ꯌꯥꯝ ꯍꯥꯞꯆꯤꯟꯈ꯭ꯔꯦꯕ ꯑꯩꯅꯅꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯍꯋꯥꯏꯖꯥꯔꯁꯦ ꯃꯅꯝ ꯐꯖꯅ ꯅꯨꯡꯁꯤꯌꯦꯕ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯏꯅꯕꯨꯗꯤ ꯈꯜꯂꯤ ꯑꯗꯣ ꯌꯦꯡꯁꯤ ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤꯅꯦ ꯉꯁꯤꯒꯤ ꯍꯦꯟꯖꯥꯡꯗꯣ ꯁꯤꯗ ꯂꯩꯔꯦ ꯍꯋꯥꯏꯖꯥꯔ ꯊꯣꯡꯕꯗꯣ ꯍꯥꯎꯗꯤ ꯍꯥꯎꯔꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗꯣ ꯑꯩ ꯉꯥꯏꯍꯥꯛ ꯇꯥꯎꯟꯗ ꯊꯣꯛꯎꯅꯦꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯃꯒꯦ ꯑꯗꯣ ꯍꯦꯜꯂꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯠꯂꯅꯤ ꯑꯩꯈꯣই ꯅꯅꯥꯒꯩꯒ ꯑꯣꯏꯅ ꯆꯠꯂꯅꯤ ꯅꯅꯥꯒꯩꯒ ꯆꯠꯂꯅꯤ ꯑꯗꯣ ꯃꯌꯥꯝ ꯃꯣꯜꯗ ꯆꯪꯉꯒꯅꯦ ꯚꯤꯗꯤꯑꯣ ꯌꯥꯔꯒꯗꯤꯗꯣ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯩꯁꯨꯅꯦꯀꯣ ꯑꯇꯣꯞꯄ ꯕ꯭ꯂꯣꯒꯔ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯣꯜꯒꯤ ꯚꯤꯗꯤꯑꯣ ꯈꯔ ꯑꯗꯨꯝ ꯍꯥꯞꯄꯛꯄꯁꯦ ꯐꯤꯔꯣꯟꯒꯤ ꯈꯔ ꯑꯗꯨꯝ ꯎꯠꯂꯛꯄꯁꯦ ꯑꯗꯨꯝ ꯑꯩꯁꯨ ꯌꯦꯡꯅꯤꯡꯕ ꯐꯥꯎꯋꯦꯕ ꯑꯗꯨꯅ ꯅꯦ ꯃꯌꯥꯝ ꯑꯩꯅ ꯍꯥꯞꯄ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅꯁꯨ ꯌꯦꯡꯅꯤꯡꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯣ ꯌꯦꯡꯅꯤꯡꯕ ꯃꯤꯅ ꯑꯗꯨꯝ ꯌꯦꯡꯉꯦ ꯌꯦꯡꯅꯤꯡꯗꯕ ꯃꯤꯅ ꯌꯦꯡꯗ꯭ꯔꯦ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯥꯞꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯈꯔ ꯑꯗꯨꯝ ꯍꯥꯞꯄꯛꯀꯅꯦꯕ ꯑꯗꯩ ꯍꯧꯖꯤꯛ ꯆꯠꯇ꯭ꯔꯤꯁꯦ ꯄꯩꯁꯥ ꯑꯆꯣꯏꯕ ꯀꯥꯎꯔꯦꯕ ꯈꯨꯟꯃꯨꯟꯒꯤ ꯄꯩꯁꯥ ꯑꯆꯣꯏꯕ ꯈꯔ ꯂꯧꯔꯛꯀꯦ ꯑꯣ ꯅꯨꯅꯨ ꯑꯩꯈꯣꯏ ꯅꯅꯥꯒꯤꯅꯦ ꯀꯦꯛꯁꯦ ꯀꯤꯠꯀꯦꯠ ꯔꯁꯒꯨꯜꯂꯥ ꯅꯠꯇ꯭ꯔꯣ ꯉꯔꯥꯡ ꯕꯣꯝ ꯊꯥꯕ ꯎꯍꯧꯗ꯭ꯔꯦ ꯑꯃ ꯑꯗꯨꯒꯤ ꯉꯁꯤ ꯑꯁꯤꯕꯨ ꯄꯦꯀꯦꯠ ꯑꯅꯤ ꯄꯨꯔꯒ ꯂꯥꯛꯏꯕ ꯑꯩꯗꯤ ꯐꯨꯜꯖꯔꯤꯐꯥꯎ ꯄꯥꯏꯕ ꯉꯝꯗꯦꯕ ꯑꯗꯨꯅ ꯑꯩ ꯐꯨꯜꯖꯔꯤꯒ ꯂꯧꯔꯛꯇꯔꯦ ꯍꯧꯖꯤꯛꯅꯦ ꯇꯔꯥꯄꯨꯔ ꯕꯖꯥꯔꯗ ꯂꯩꯕ ꯗꯣꯃꯤꯅꯣꯁ ꯗꯨꯀꯥꯟꯒ ꯊꯪꯅꯅ ꯂꯩꯕ ꯏꯁꯇꯥꯏꯜ ꯕꯖꯥꯔꯗꯣ ꯑꯗꯨꯒꯤꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯆꯪꯉꯨꯒꯦ ꯅꯍꯥꯟꯗꯤ ꯌꯥꯝ ꯀꯟꯅ ꯑꯣꯐꯔ ꯄꯤꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯑꯣꯐꯔꯗꯣ ꯉꯁꯤ ꯐꯥꯎꯕ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨꯅꯦ ꯑꯩ ꯐꯤ ꯂꯩꯕꯩꯗꯣ ꯑꯍꯥꯟꯕꯗ ꯏꯅꯛ ꯅꯛꯅ ꯂꯩꯕ ꯗꯨꯀꯥꯟꯁꯤ ꯍꯥꯟꯅ ꯆꯪꯉꯒ ꯌꯦꯡꯒꯦ ꯁꯍꯔꯗ ꯎꯕꯗ ꯅꯪ ꯈꯨꯔꯝꯁꯤ ꯀꯩꯒꯤ ꯅꯨꯡꯉꯥꯏ
mayam asigi se swa gaini iko maki maming se khupha jam api je maman jai ra kya ba maman kya tai no satre tai ba khupha jam api une kaino tore henja na tha ba phi do na te hape parap toro ya phaje sigi se mayam asidi phajai maman na lupa changwa ta ya ba si phajai talong lo ha mayam ai ki ne cream loi khara ba nai cream ju loi dek cream ju loi khara dek cream na bukhara lai ya ba do nai cream ne bho lai tre ba ne aduna si loge lai di indian jing ni nai cream ne ba ji koto kori ya 130 na Betul? 130. Macam battery na magalan na or na. Aro na. Jengge. Ay kutai ni ngai lai te. Lai pul lo. House. Ni di. Kitang tahu tu nasiga. Macu ka tayo na makucing ne. Sidi fajai dah. Jengge. Jam fajai. Piro. Lalu dah. Kasih tu tayo. Ping ne ora ba kutan 385 আর 130 দর্শন Zila. শিফা যাই দাও খাম দে Jangan. Zige. Ada piro ni. সিটি পিরাবে Ani do piro ba. আনি পিরাবে দাদা 100 টাকা দৌড়ি My God, kupa jama. Side ta ri decoration de kupa jama. Oh my, kupa jama ni bo. Diga mathak ta ta ise mong kyam phaja ke. Na ko video lau ke ta wa. Kai na bom lo moi ja. Mai bukhari ka ni no pasal dalam. Oi be. Oh, bukhari ka ni sa dalam ni. Bukhari ni caklan. Full jadi jauh, bro. Aku dah full jadi tha tu ni. Aibo. Wow. Khatam. Mayam siga hujik Diwali taunari ngarang thua thari tauna khra. Do koi gali gi Diwali gi decoration myam se ngse phajadra.
ꯃꯌꯥꯝ ꯑꯩ ꯉꯔꯥꯡ ꯅꯨꯡꯊꯥꯡ ꯕꯖꯥꯔꯗꯒꯤ ꯍꯜꯂꯛꯑꯒꯅꯦ ꯑꯩ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯂꯧꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯀꯩꯅꯣ ꯗꯤꯋꯥꯂꯤꯒꯤ ꯂꯣꯏꯁꯟ ꯈꯣꯠꯆꯟꯅꯒ ꯇꯧꯕꯒ ꯑꯗꯨꯅ ꯑꯗꯨꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯧꯍꯧꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯒ ꯚꯤꯗꯤꯑꯣ ꯂꯧꯔꯛꯏꯅꯤ ꯑꯗꯣ ꯑꯩꯅ ꯉꯔꯥꯡ ꯂꯩꯔꯛꯄ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯛꯀꯦ ꯑꯁꯤꯒꯤꯁꯦ ꯌꯦꯡꯉꯣ ꯑꯁꯤꯒꯤ ꯀꯨꯔꯇꯥꯁꯦ ꯈꯤꯇꯪ ꯆꯣꯟꯇꯛ ꯇꯧꯕ ꯑꯗꯒꯤ ꯎꯜ ꯇꯥꯏꯞꯁꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯝꯊꯥ ꯆꯪꯉꯦꯗꯅ ꯑꯗꯨꯅ ꯎꯜ ꯇꯥꯏꯞꯁꯨ ꯑꯣꯏꯕ ꯈꯤꯇꯪꯅꯦ ꯌꯥꯝ ꯐꯖꯩ ꯑꯁꯤꯒꯤ ꯀꯨꯔꯇꯥꯁꯦ ꯄꯨꯔꯥꯅꯦ ꯂꯩ ꯁꯥꯠꯂꯦ ꯁꯤꯒ ꯄꯤꯛꯆꯔꯗ ꯌꯦꯛꯏꯕꯁꯦ ꯄꯤꯛꯆꯔꯗ ꯎꯠꯂꯤꯕꯁꯦ ꯁꯦꯝ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕ ꯂꯩ ꯁꯥꯠꯂꯦꯕ ꯌꯥꯝ ꯐꯖꯩ ꯑꯁꯤꯒꯤꯁꯦ ꯑꯗꯨ ꯂꯨꯄꯥ 500 ꯇꯥꯕꯅꯦꯕ ꯑꯁꯤꯒꯤ ꯀꯨꯔꯇꯥꯁꯦ ꯉꯛꯁꯪꯕꯗꯤ ꯑꯗꯨꯝ ꯐꯖꯩ ꯑꯗꯒꯤ ꯄꯣꯀꯦꯠꯁꯨ ꯌꯥꯎꯔꯦꯕꯅꯦ ꯑꯩ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤꯕ ꯑꯁꯤꯒꯤꯁꯦ ꯑꯁꯤ ꯑꯃ ꯂꯧꯔꯛꯑꯦ ꯑꯁꯤꯒꯤ ꯄꯤꯡ ꯀꯂꯔꯁꯤꯃꯒ ꯂꯧꯔꯛꯑꯦ ꯑꯁꯤꯒꯤꯁꯤꯁꯨꯅꯦ ꯔꯥꯞ ꯌꯨꯁ ꯇꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯌꯨꯝꯅꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯌꯦꯕ ꯐꯤꯁꯦ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯑꯩꯅ ꯈꯜꯂꯦ ꯑꯁꯤꯗꯤ ꯌꯥꯝ ꯍꯣꯡꯉꯤ ꯂꯨꯄꯥ 100ꯗ ꯇꯥꯔꯛꯑꯦ ꯑꯁꯤꯒꯤꯁꯦ ꯆꯣꯟꯕꯗꯤ ꯑꯍꯥꯟꯕꯒꯤ ꯑꯉꯧꯕꯗꯨꯅ ꯍꯦꯜꯂꯦꯕ ꯆꯣꯟꯕ ꯑꯁꯤꯅ ꯑꯃꯨꯛꯅꯦ ꯈꯤꯇꯪꯅꯦ ꯈꯨꯒꯤ ꯈꯤꯇꯪ ꯃꯈꯥ ꯑꯣꯏꯒꯅꯦꯕ ꯌꯥꯝ ꯍꯦꯟꯅ ꯑꯆꯣꯟꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯣ ꯑꯁꯤꯃꯒ ꯂꯧꯔꯛꯑꯦ ꯑꯗꯒꯤ ꯑꯁꯤꯒꯤ ꯁ꯭ꯋꯦꯇꯔꯁꯤꯃꯒ ꯂꯧꯔꯛꯑꯦ ꯁ꯭ꯋꯦꯇꯔ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯁꯤꯒꯤꯁꯤꯗꯤ ꯇꯥꯗꯥ ꯂꯥꯎꯕ ꯐꯤꯅꯠꯇꯦ ꯄꯥꯔꯞ ꯁꯤꯡꯒꯞ ꯇꯧꯕ ꯐꯤꯅꯦꯕ ꯖꯤꯔꯣ ꯄ꯭ꯂꯥꯏ ꯑꯣꯏꯒꯗ꯭ꯔꯥ ꯈꯪꯗꯦꯕ ꯐꯤ ꯑꯄꯥꯕ ꯐꯤꯅꯦꯕ ꯑꯗꯨꯝꯅꯦ ꯇꯥꯎꯟꯒ ꯆꯠꯄ ꯈꯣꯠꯄ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅꯀꯣ ꯌꯥꯝꯅꯁꯨ ꯁꯥꯕ ꯏꯪꯕ ꯃꯇꯝ ꯅꯠꯇꯕ ꯑꯗꯒꯤ ꯑꯁꯥꯕꯗꯁꯨ ꯁꯦꯠꯄ ꯌꯥꯒꯗꯕ ꯑꯗꯨꯒꯨꯝꯕ ꯐꯤꯗꯥ ꯑꯣꯏꯇꯥꯔꯦ ꯁꯤꯒꯤꯁꯦ ꯌꯥꯝꯅ ꯊꯥꯕ ꯐꯤ ꯅꯠꯇꯦꯕ ꯄꯥꯔꯞ ꯇꯧꯕꯅ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯐꯤꯅꯦꯕ ꯑꯁꯤꯒꯤꯁꯤꯅꯅꯦ ꯃꯌꯥꯝ ꯌꯥꯝ ꯊꯤꯅ ꯍꯣꯡꯉꯦ ꯑꯁꯤꯒꯤꯁꯦ ꯃꯃꯜ ꯇꯥꯔꯗꯤ ꯃꯌꯥꯝ ꯉꯛꯀꯅꯤ ꯍꯥꯏꯁꯤꯅꯦꯕ ꯁꯤ ꯃꯃꯜꯁꯤꯡꯒꯤꯅꯦ ꯂꯨꯄꯥ 100ꯒꯅꯦ 150 ꯇꯥꯔꯛꯑꯦ ꯑꯁꯤꯒꯤꯁꯦ 249 ꯍꯥꯏꯅ ꯏꯌꯦꯕ ꯑꯁꯤ ꯈꯛꯇꯪꯗꯅꯦꯕ ꯌꯥꯝ ꯊꯤꯅ ꯍꯣꯡꯉꯦ ꯑꯗꯨꯒ ꯐꯤꯁꯨ ꯌꯥꯝꯅ ꯐꯕ ꯑꯗꯨꯒꯤꯗꯨꯅꯦꯕ ꯑꯁꯤꯒꯤꯁꯦ ꯇꯔꯥꯄꯨꯔꯗ ꯂꯩꯕ ꯁ꯭ꯇꯥꯏꯜ ꯕꯖꯥꯔꯗꯣ ꯑꯗꯨꯗꯒꯤ ꯂꯧꯔꯛꯏꯅꯤ ꯃꯌꯥꯝꯁꯨ ꯆꯠꯂꯒ ꯂꯧꯕꯤꯔꯨꯁꯨ ꯌꯥꯝꯅ ꯄꯣꯠ ꯆꯩ ꯌꯥꯝꯅ ꯍꯣꯡꯍꯧꯕꯅꯤ ꯐꯤꯔꯣꯟ ꯌꯥꯝ ꯍꯣꯡꯍꯧꯕꯅꯦꯕ ꯑꯗꯩ ꯑꯁꯤꯒꯤ ꯇꯤꯐꯤꯟ ꯕꯣꯛꯁ ꯑꯃꯒ ꯂꯧꯔꯦ ꯑꯁꯤꯗꯤ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯈ꯭ꯔꯕꯅꯤ ꯑꯁꯤ ꯑꯃꯒ ꯂꯧꯔꯛꯑꯦ ꯏꯁꯇꯤꯜꯒꯤꯅꯤ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕꯅꯦ ꯑꯁꯤꯒꯤ ꯇꯤꯐꯤꯟ ꯕꯣꯛꯁꯁꯦ ꯑꯗꯨꯝ ꯄ꯭ꯂꯥꯁꯇꯤꯛꯇ ꯍꯥꯞꯄꯗꯣ ꯑꯗꯨꯝꯅꯦ ꯍꯥꯞꯅꯤꯡꯗꯕꯅꯦꯕ ꯄ꯭ꯂꯥꯁꯇꯤꯛꯅꯤꯅ ꯑꯁꯥꯕ ꯇꯟ ꯈꯥ ꯍꯧꯕ ꯃꯦꯒꯤ ꯅꯨꯡꯒꯤ ꯖꯍꯥꯇꯥ ꯍꯥꯞꯄꯗꯣ ꯑꯗꯨꯝ ꯄ꯭ꯂꯥꯁꯇꯤꯛꯅ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯁꯤꯁꯨ ꯙꯀꯟꯁꯦ ꯄ꯭ꯂꯥꯁꯇꯤꯛ ꯑꯣꯏꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯕ ꯁꯤꯅ ꯂꯨꯄꯥ 100 ꯇꯥꯔꯛꯑꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯁꯇꯤꯜꯗꯣ ꯙꯀꯟ ꯏꯁꯇꯤꯜ ꯑꯣꯏꯕꯗꯣ ꯑꯗꯨꯒꯤꯗꯨꯗꯤ ꯐꯪꯗꯦꯕ ꯑꯣꯟꯂꯥꯏꯟꯗꯕꯨꯗꯤ ꯐꯪꯉꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒ ꯃꯣꯜꯒꯨꯝꯕꯗ ꯗꯨꯀꯥꯟꯒꯨꯝꯕꯗꯗꯤ ꯐꯪꯗꯦꯕ ꯑꯗꯒꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯈꯥꯗ ꯊꯥꯅꯔꯤꯕ ꯐꯛꯁꯦ ꯕ꯭ꯂꯨꯒ ꯍ꯭ꯋꯥꯏꯠꯀ ꯑꯔꯥꯡꯕ ꯐꯛꯁꯦ ꯑꯁꯤꯒꯤꯁꯤꯁꯨ ꯉꯔꯥꯡ ꯕꯤꯁꯥꯜꯗꯒꯤ ꯂꯧꯔꯛꯄꯅꯦ ꯑꯁꯤ ꯌꯥꯝꯅꯗꯤ ꯆꯥꯎꯗꯦ ꯑꯗꯨꯝ ꯄꯤꯛꯇꯛ ꯇꯧꯔꯤꯑꯕꯅꯦ ꯉꯍꯥ ꯑꯃ ꯀꯔꯤꯃ ꯐꯝꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯐꯛꯅꯦ ꯑꯁꯤꯅ ꯂꯨꯄꯥ 120 ꯇꯥꯔꯛꯏ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ